Jiribamgi ariba hall nauna sana bangasi gi lengak na thorang lokhatle changadaba senfam earmark tawre haina Minister Syam Kumar na phongdokre. Lamdam masida mayai kaba nisagi polam sing fagat peleptri custom na lupa crore tararongi oigedaba WY tablet ka konana miyoya mafare. Amadi Hanagi Finance Amadi Corporate Affairs Minister Oiramba Saknairaba politician Arun Jetli ngasi lekidre. Times of Manipur News Mideng Tabiri Besingbu ngangom Priyana taram nokche bagaloina pau sandong pijari. Mamang sehigi December thada Jiribam ima kaithel da Manipur Police Housing na lupa lag yangkhai manga rom changna saba haukiba pay and use public toilet jiri ima kaithel ngasi town planning and mahut Minister TH Syam Kumar na sangaduna miyam da khusinakre. Thauramadu Minister TH Syam Kumar na chief guest Jiri Municipal Council ki chairperson S Santi Devi, Manipur Food Industries Corporation Limited ki vice chairman K Sharat, ADC Jiribam Hanjabam Bobby Sharma MCS amadi SP Jiribam Moirangthem Mubina DICE member singoina sarugyaki. Tharongi chief guest ki warol piraduna chief guest oikiba Minister TH Syam Kumar na Jiribam ima kaithel gi nakanda leidiba ariba hall asi sidoknaga nauna sanana ba lengakna thorang lokhatpa leire changadaba selfam earmark tawre haiki nauna sanga kiba pay and use public toilet ki matangda palladuna yum ama panbada toilet lu nana thamba haibasi aikhoigi chanabini amadi tangai fadaba mani aikhoina aikhoigi yumda toilet lu nana thambagom ima kaithel gi toilet asisu lu nana thambiu haiki koina sidariba porna amsi koina section na thamakanda ama sei mafam jana thamakanda ena karing athoka doribane haiba policy mayam si isa khangna tesine pokati masi ai isa ni khalak sine ga ko na ek woi de ko asmana ka le kholam do so ko jiri bangi praja myam na madi neighbor chairperson council myam na koi hai bani madu ma ko sara sena ko on the same se ga so haina ga ta ki budget ta ha pa ka ta du sara ga ne do na jo koi final thak lo si dismantle to bogi odo to pi ra ka ta to ga ka ma phang ji to na to sana ba so koi on jage Women Wing of Friendly Environment Warriors Few gi member singa Forest Minister TH Syam Kumar ga ngarang Jiribam guest house ta unaduna wari sanakre. Few na paikhatliba jiri Green Mission mai pahanabagi damak lupa lak manga mateng piragani haina Minister na thajaba pikre. Minister ga unabadu da few na Jiribam district asibu asangba umang wamang na thalaba lamdam ama ohenna na ba pandam da changsiliba khongthang asida Manipur lenga ki maikai dagi pangba yaba mateng pangbiu amasong lairik laisu heiraba naha kyana chongthoraktuna environment kandaba yade haina sangsilakliba khongjang asida pukning thogatpiu haiba warol yawba memorandum amasong Minister da vision ki hairi akaknaba paw ama fangbadagi ngarang nungthil pung mari rom taba matamda custom division Imphal gi anti smuggling unit na Thobal district ki Lilong Marian Kun Makha Lekai da Thiba Humbagi Thabak Chathabada Malengi Kaithel da Lupa Crore Tara Rongi Mamal Oigedaba WY tablet piece lak amaga konana miyoya mafagat kre Faraba miyoya dugi mamingna Hefazudin Chahi Kulumdoi Apokpa Rijajudin Kawi Lilong Haureibi Samru Khongdagi ni hairi Fagat laba WY tablet singa du tablet lising Tara Chanba packet Tara asangba machugi khaw amada haplambani Faraba Hefazudin NDPS Act 1985 ki makhada case ama lokhat pagaloina na ain gi oiba makhata ba thabak sing lokhat na ba wahang pahang tawkhre ngasi singmairong da leiba custom gi office da fagalaba WY tablet sing adu paumi sing da utladuna custom division Imphal anti smuggling unit ki superintendent P Robena Manipur ga atopa leibak singa faunariba national highway sing amadi ngamkhai gi saruk sing asi aina yadaba polam sing puthok pusin tawbada nungaiba mafam sing oiri Masida natana lamda masida drug lalonbagi thabak chathabata natana sizinnabasu hengelakli haiki Masigi posi yang toina phara khoi ju hana ju atopa je jipiam phai aduga Manipur si tradition oi bhum oira basiksi Manipur ki Brahmaden lakan Manipur chalaga Dimapur hauraga si Bangladesh gi Bombay Delhi da mayana party drugs haina khoi world is yours hai khana ba masi Manipur ju am sa ba yaw haina tai khoina
अरे रेकॉर्ड की मतुई ना याम फाब याम करे पुलिस ना फाबा नामना फाबा कोई ना फाबा जी इवन मोरे पुलिस मोरे कस्टम ना फाबा हन किन खर सावना फारे Mahairoi babies na misigi achumba langla langjil puthogwa haina takseladuna misi asigi mayokta semkiba JAC amasung miyam na ngasi su khongjam leptana sangsili ngasi JAC gi meeting makhada khoyathong polem laikai maira paibi amadi miyam na wakat mifam chathakre wakan mifam aduda saruk yakiba JAC gi convener Gyaneshwari na hai democracy chatpa leibak amada santi oiba khongjang sangsinbada lengak na police ta ehenba sakti piduna thugaina ba honariba thawong asi yaningde Misi asigi matangda thizil hanaba CBI da sinaragani haibagi akaknaba matam ama numit 10 gi manungda lengak ki maikai dagi lauthokpiu madu oirabadi JAC gi khongjang sing handokani madu natrabadi khongjang makhata na adumak sangsin khigani haiba yauna wafam kya phongdoki pambase lengak na tawbirakani haina thajai adu natadona kari marang da khoi lengai pabi riba singna amasung home department gi adungba police sing SIT gi police singna kari marang gi damakta aikhoi gi social media da baby sanabu mathanda sijaba tabagi mawongda laudana lairibase miharpagi michang changibase miharpase kanano miharpase athuba matamda puthokpiu amasung achumba investigation ka loinana CBI da numit 10 gi manungda CBI na pairagani haibase numit 10 gi manungda akoi gi honorable CM na miyam da khangan biu haina ngasi media gi thongda JAC gi maikai dagi amasung miyam gi maikai dagi praja mayam gi miyai akoi gi maikai dagi ai thamjari Awang Sengmaida leiriba Nila Padma Higher Secondary School awat patana pik thale maramaduna mari leinaba loisangna athuba matamda midyeng changbiu karigumba changbidrabadi mahairoi singna makhal makha kyagi khongjang sangsinanaba sem sare haina school asigi student union gi finance secretary Raju Luwang themna paumi singa unaba mada lengak ta section wa thamlakli school asida pangthokiba paumi singa unaba duda mahangna makha taradun hai mahairoi chamari rom lairik tamliba school asigi fencing mapung fana leitaba science laboratory sing ayambana fibam phattaba madi saba loiduna sanga khraba girls hostel kangkhong chaiduna leire maramaduna school asigi awada passing athuba matamda lengak na midyeng changbiu haiki music season aba yadaduna leiriba laboratory block amadi classroom kayani kairaga leiba school gi fencing khajindaba amadi huji school gi saba loiraga leiba girl hostel asiju fencing khajindabana maram oiraga huji satri amta thamba yadaduna leiri classroom kaya ningkhaiduna leiba mayam asi mamang da se kaya marom ma thajakre adubu ngasi fawada kanamatana yengsinbidaba asi school sigi mahairoi ama oina akoini pen da phongdokli huji paliba leingakna athuba matamda mieng changbiu haina haijai Paugi marathana atemna break amatang lawjari Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khangan bangam lagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi na traga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry, good quality is our priority. Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 am to 3 pm. Interview will be held on 27th August 2019 at 2:30 pm. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Steel, a product of German quality and innovation. Manipur da ahanba oina steel company ki authorized dealer KD Enterprises ta gasoline, electric amadi battery ki khuthang da chalaiba yaraba outdoor power tools khudimak phangbiragani. Hairiba sing dadi cut off machine, mist blower, petrol lawn mowers, handheld blowers, brush cutter, chainsaw, art auger, high pressure washer cleaners, battery head steamer, cordless strop shears, intercultivator, power weeder, power tiller, the steel cordless pole pruners. For more details, please contact KD Enterprises, Changangai Uchekon, Tidim Road Airport,
Road, Imphal West. Mobile number 961-260-7378 natraga 700-562-3082. Ekoi email kdenterprises2019uchekon@gmail.com. Loan available only for power tiller. Salai Holdings Private Limited na Laibak Miyam da Kanganjaba. Salai Holdings Private Limited ki Honorable Chairman and Managing Director Dr. Narengbam Samarjit Singh Masa Hujik Business Trip ki damakta Salai ki Overseas Company Singh Yangshin Bagalona Tuan ba pipeline da Lairiba Tuan ba country sing Tanatana India Amadi Maruina Northeast ki Oina Manipur Yauna Paket Kadaba Mega Project Sing Adu damakta Overseas Bank Singa Stakeholder Oiminabagi Maruiba Meeting Sing Yauba Amadi Meeting Sing Conduct over Sat Kibanamaram Oirega Tuan ba Club CSO Lanaigi Furupki Liningi Amadi Culture ga Mari Lena Bakudimagna Salai gi Lusing Purel Oibiribana Halaktri Fawbutang Haibining ba Tambining Makudimak Ngaibina ba Miam the Noluk Seri Noluk na Haijari ba Board of Directors Salai Holdings Private Limited. Break imatungda mayam amuka na taram nokchari makhata pau pizari. Imphal jiri lambi gi nungba yoromdaida IED malaire haina miyam na ngarang dagi pakhatna rubadu ngarang numidang bomb expert ki kangbuna yengsinbada IED wairamdre. Chingnariba bora khaw adu samkakpa hazam singna samkup sing hundok lamba oiram lehairi. Tungda lambi paring aduda panduna leiramba gari sing ngasi ayuk anganbadagi jiri tamna changba haunakre. Chingnaningai oiba misida laikhidrabi R Chungamliugi asiba haksang nahan makai loksendana leirakiba adu ngarang Chief Minister na JAC da thazaba pibadagi ngasi RIMS ki miran changdagi JAC amadi imung manunggi miyoi singna loksen kibaga loinana laikhidrabi gi None District ki Duithanjang khopumda aroiba mathong mangam pangthokre. Karigumba Chief Minister na pikiba thazaba adu thabakta onthoraktrabadi matam ama hekta da JAC na khongjang sangsinana ba sem saduna leiri haina JAC gi maikai digi fongdorakli. Self-Employment Voluntary Association SEBA Manipur ki Founder Secretary Dr. K.H. Chinglenbu Germany ki International Peace University na doctorate degree kusinarapada association asina shinduna ngasi haraukte yamna opagi thoram ama pangthokre. Babu Parada leiba SEBA gi office ta pangthokpa thoram aduda Dr. K.H. Chinglena mahakna sahi kuntra romgi mamangdagi Manipur da leiriba kana leijadraba singda taukiba tengbang business ki wakhal natana kathokpaga loinana Paikhat kiba social work singda yenglaga amadi association asina kanaba fangan kraba miyoi singdugi wakhalon hangdoktuna khangatlaba matung haukiba August 10 da degree asi mangonda sinarakibani haiki. Award phangi si asung social work to kiba mayam se aduna award si hekta phangde akoi award si national international amadi state award ai 54 award asigi mamangda phangre aga doctorate si aigi award mayam phangkiba funders की recommendation फजन पिरक्पा कयाम फजन तौगे हाइबा नतबा business motive ta tawba nataba pura parja gi nongda katho tawba adugi duda pirakpani Manipur da hauzik honglakliba ayinga sagi khal asibu kalhongna ba pandamda ngasi nauria pakhang lakpa kendra gi manung chanba langthabal furama khong hairibob haikru chingi akoibada paksana uchara kaya thakre ngasi gi uchara thabadu da kendra sigi MLA Soibam Sobasandra Hiang Thang Jila Parisad ki member Sarang Them Ombi Silasana Langthabal Ningombam GP gi Pradhan Nongmai Kapang Ganga amadi lamdam adomgi miyam punduna uchara lising amarom thaki Housing Manipur da honglakliba mahausagi khal asibu kalhongnaba hauzik laingak amadi miyamna changsiliba khongjanggi saruka moina ngasigi thauramasi MGNREGS ki scheme da hapchinduna praja miyamda su thabak subagi paisa su phanghanba aduga mahausagi khalsu ngaknaba ngasigi uthabagi thauramasi pangthokpani haina MLA Sobasandra na haiki thanaba oirinaba honabada koigi khunja singge koibada leiba joka holder jing ngasi thawai yaun honaibe je masigi damakta soi kai sigi amadi lamdam sigi praja sing dai thagat pe madi nungai badu phongdok chari aduna khoi na ngasi malim gi afum khuding makta mahoksa gi khan kairak libe se khoi sarkar namadi department na masing langam dana honari ba se masigi manung chanai khoi narega da scheme si hapaga program si hapaga khoi usar gi program si thabik program si phongdok chabani Amaromda Sarang Them Silasanana ngasi thagadawriba using asi mahai panba u ngakta khanduna thabani masina job card paiduna thabak sujariba praja singda thabak chubagi sel phangba khaktana tana chahi ani hungi matungdadi lamdam asigi prajada kanaba fanganana ba pandam thamlaga ngasi gi khongthang asi paikhalakpani
ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯉꯁꯤ ꯊꯥꯔꯤꯕ ꯎꯁꯤꯡ ꯑꯁꯤ ꯍꯤꯡꯍꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯅꯥꯅꯗꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯎꯄꯥꯝꯕꯤꯁꯤꯡ ꯈꯔꯗꯤ ꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯊꯥꯖꯕꯅꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯥꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯗ ꯆꯥꯕ ꯌꯥꯕ ꯄꯥꯝꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯣꯔꯐꯣꯜ, ꯍꯩꯀ꯭ꯔꯨ, ꯍꯩꯅꯤꯡ, ꯆꯝꯄ꯭ꯔꯥ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯤ ꯏꯟꯀꯝꯒꯤ ꯁꯣꯔꯁ ꯂꯩꯖꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯤ ꯃꯈꯜꯁꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯇꯧꯔꯒ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯑꯃꯗꯤ ꯄ꯭ꯔꯙꯥꯟ ꯌꯥꯎꯅ ꯑꯗꯨ ꯑꯣꯅꯦꯕꯜ MLA ꯌꯥꯎꯕꯤꯔꯝꯃꯒ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡꯒ ꯀooperation ꯇꯧꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯥꯖꯕꯅꯤ꯫ ꯐꯌꯦꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯗꯣꯟ ꯕꯣꯁꯀꯣ ꯁ꯭ꯀꯨꯜ ꯐꯌꯦꯡ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯇꯨꯅ ꯊꯝꯅꯕ ꯑꯃꯗꯤ ꯂꯨ ꯅꯥꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯐꯌꯦꯡ ꯎꯃꯪꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯉꯁꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯈ꯭ꯔꯦ꯫ Know your customer, prevention of money laundering and customer protection haiba hiramda numinini chupna chathagadaba khana nainaba ama ngasi lamphel pata leiba Institute of Cooperative Management gi hall da hodokre. Thauramadu chief guest oikiba Cooperative Societies ki register KHH Robert na Cooperative Management asi ngasi gi society sida yamna matik magun leiba khutlai amani aikhoi punna punsinduna thabak tauminarabadi lamdam asidagi lairba haibasi muthatpa yagani haiki. Lupa tara paiba ayam mana, tara paiba maa tu jaga cooperative masih baga. Maduda kita waktu orang sarkari sendan orang kuisi poverty itu ya bagi. Coba tu nasco mana elevation of poverty si. Dan nanti even surplus mereka pesa fight na kui society itu ya apa, employment generation tu ya apa, society itu crime handal ya apa. Society the education level wakanan biya ba, society is productive biya ba, society the economic growth biya ba, society the transparency biya ba, society the social audit biya ba, adumba akogi yamna powerful tool ne cooperative. Thauram aduda president oikiba eminent economist Professor N Mohendrona paisa haibasi miyoibagi punsida changdraba yadraba posak amani adubu sizinaba matamda haisingdrabadi chamam naba kaya thohananabagi machak oheli officer singnasu thabak tawba matamda tolo fangbagi khakkhallaga thabak tawbagi hainabi thamlabadi chawkhatpagi lambida khumang sauksen mangamloi haiki. Hotels of financial institution particularly banks adona officer with a family matamda clear with you natragadi just for the sake of payment or otherwise sometimes it may create terrible in the confusion and also it may amount to some kind of downsizing the road of development. Picture the The Industrious Students Association cum Library Home gi Yankai Manga Suba Mapo Kumon Thauram Pangthokre ngasi Imphal East District ki Kongpa Lai Hidenda leiba home asida pangthokiba achamba thauram aduda home asibu lingkhalakpada achauba thodang lauramba layoi khraba kayagi mafamda hai lei katuna ikai khumna butki. Koigi club sigi damakta laiwai khraba ahan singdina wana hona birakpa makhona matamda pangangi paisagi masagi ojaba kaya thadoga club sibu hingnaba chakhon anwa hona biramba makhoi sing adubo akhona ngasigi numbe asida ningsingjaraga foundation day je pangthokjabane. Paugi marak thana atenba break amaga sulaujari. Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana bu leibi kangla Napi singnang hoba mafam sing matam changhandana sengdokpa
ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯤꯡꯀꯨꯞ ꯁꯥꯅ ꯀꯛꯂꯕ ꯅꯥꯄꯤꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯨ ꯐꯒꯠꯍꯟꯕ ꯌꯥꯔꯦ꯫ ꯑꯆꯧꯕ ꯁꯥꯟꯅꯕꯨꯡꯒꯤ ꯅꯥꯄꯤ ꯆꯥꯡ ꯃꯥꯟꯅꯅ ꯀꯛꯄꯒꯤꯗꯃꯛ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯁꯤꯖꯤꯟꯅꯕꯤꯌꯨ ꯒ꯭ꯔꯥꯁ ꯀꯠꯇꯔ ꯑꯃꯗꯤ ꯃꯜꯆꯔ ꯑꯋꯥꯏꯃꯜ ꯄꯨꯡꯗ ₹1,500 ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯃꯅꯤꯄꯨꯔ ꯐꯥꯔꯝ ꯍꯧꯇꯜ ꯅꯤꯌꯔ ꯁꯩꯅꯤꯛ ꯁ꯭ꯀꯨꯜ ꯏꯝꯐꯥꯜ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯧꯕꯨꯛꯁꯤꯡ ꯁꯪꯍꯜꯂꯁꯤ ꯆꯍꯤ ꯆꯨꯞꯄ꯫ Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 038524406164. Break imatungda mayaba amuka hana taram nokchari makhata pau pizari. Hanagi Finance amadi Corporate Affairs Minister oiramba saknairaba politician Arun Jaitley ngasi numit yungba matung pung 12:08 taba matamda New Delhi gi All India Institute of Medical Sciences AIMS ta Laikhidre masagi chahi 63 sukraba Arun Jaitley thasigi mapanda masagi anaba mana maram oiraga AIMS ta laikanarekhibani multidisciplinary doctor gi teamna kumthana yeksinbagi thabak chathaduna lakhibani. Saknairaba politician Arun Jaitley na laikanari ngai Bharat ki Prime Minister Narendra Modi, President Ramnath Kovind, Union Home Minister Amit Shah, Defense Minister Rajnath Yauna, atai Minister Kayana Arun Jaitley na hinglingai da hospital da chatuna unakhiba laikhrabani. Mahakna laikhidabada tongan ba saknairaba politician singna awaba fongdokre. Lupa lakh marifurom gi mamal oigedaba athingba thamkhraba nisha oina sizinaba Yaba tablet kg kulumdoi henbagaloina nangarang Kolkata Police na City Maidan area dagi Manipur amadi Nagaland macha ani fagat kre. Amaromda East Khasi Hills District Police amadi Intelligence Unit ki Anti-Narcotics Task Force nangarang nupi ama yauna miyoi ahum masing yamlaba athingba thamkhraba nisa oina sizinaba yaba tablet ka kona na fagat pangam kre. Dimapur East Police ki kanguna Numit Karani asigi manungda Dimapurdagi nam haduna sel khaibagi thabak chatharamba Manipur macha ama yauna miyoi mari lupa lakh 13,95,350 konana fagat pangamkre. Faraba Manipur macha adu Ukhrul district gi haujikna Dimapur gi Fort Mile da leiba Loken Mashangba kawi atay atopa sing aduna Haryana dagi haujikna Arunachal Pradesh ki Khonsa Tirap dagi Jai Kisan Sharma Sangen Wangsu amadi Wanglik Tangjang kawi hairi. Ngasi yukfong ki ba pauk se singda kari kari maru eba pauk yauri bege habdo mayam puna mok khangminasi. Lamjingba Times Jenims ki Accident and Trauma Center ge machak mathum lainanaba MOA sign tawna krai. Pineapple Festival na lomi singi thak hengahan mangami Nazma Haptula. Manipur gi taret suba economic census listing ani taramapan launch to krai. Baby Sanamisi Wakat mifam kuthang chara henbagi khongjang changsili. Jiribam gi paumi singbo mirai bagi thawong pende aju. Sangai Express Jenimsta AAI na lupa crore mariga lakh 63 piragani. MU da PM gi helipad contractor dagi lupa lakh 18 recover tawgadori. September 3 tagi railway project tingadori. Baby Sanamisi gi khongjang leptana changsili. Opna farm CSR gi makhada ATC Jenims ki khulai lainaba MOU sign tawna krai. Khausabungda state ki thakta ki hom kumai pangthukrai. Horticulture ki mahai marong tharaga state ki samilon hengarhanba yagani governor. Manipur ki Biores brand na malemda changdamnaba yaba pothokaya puthokle. September 3 tagi railway project thingilagani STDCM. Jal Shakti Abhiyan hogdokrai. Baby Sanamisi Kuthang Jarai Heli Wakat Mifam amasung rally su makha chathari. Naharol gi thawgang Jenimsa CSR gi makhada ATC gi mathautaba equipment lainaba AI ga lupa crore mariga lakh 9 gi agreement ama sign tawna krai. Ki home thaba farmer singda sakti pige hairabadi pothok singi mafam jaba market thambiba tangai fade governor. CCPur police na UP gi Noida dagi angang ama rescue tawraga CWC da sinakrai.
ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎ ꯌꯥꯕ ꯃꯐꯝꯁꯤꯡ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯑꯅꯧꯕ ꯁꯥꯏꯟꯇꯤꯐꯤक ꯃꯦꯊꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯈꯜ ꯀꯥꯏꯔꯛꯇꯅꯕ ꯑꯃꯗꯤ ꯔꯤꯁꯣꯔꯁ ꯌꯣꯛꯈꯠꯅꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯎ ꯆꯥꯔ ꯀꯨꯟ ꯊꯥꯖꯤꯟꯒꯗꯕꯅꯤ ꯂꯦꯠꯄꯥꯎ ꯍꯧꯈꯤ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ जेनिम्स की ट्रॉमा सेंटर की इक्विपमेंट प्रोक्योरमेंट की एमओए खुयेक्पिनख्रे CSR कॉन्क्लेव पांगथोक्लगनी चीफ मिनिस्टर सेप्टेम्बर 6 रेलवे लाइन कंस्ट्रक्शन तींजिलगनी SGDCM एयरपोर्ट ड्रग केस कोर्टना ड्रग्स कंट्रोल डिपार्टमेंट दिल्ली ऑफिशियल अहुम मचिन हंख्रे चुरचानपुरदगी किडनैप तौकिबा नुपा मचामा नोइडादगी रेस्क्यू तौख्रे इचल एक्सप्रेस चुरचानपुर की खौसाबुंगदा 12 सुबा स्टेट की थाकता किहोम फेस्टिवल पांगथोक्रे किहोम फेस्टिवल चांग नाइना पांगथोकना एग्रो टूरिज्म चौकटहनगनी किहोम थारिबा लौमिसिंगना कानाहनगनी गवर्नर मणिपुर अहानबा CSR कॉन्क्लेव सेप्टेम्बर 6 पांगथोकलगनी एन बीरेन बीजेपी मणिपुर प्रदेश की प्रेसिडेंट मिखल की दमक अकन बलोबी तौनबा हौरे साल की कुमोंदा खनगतलबा सैरेंबा सैसकपसिंग इकाई खुमनख्रे सना लैपाक मणिपुर मेनलैंड इंडिया की मियामना मयाई काबा ड्रग ललोनफम ओइना उनरे मिचे नोइख्रबा लनखोसै जौगी आयो फाउबा ड्रग की केस चेनरमले चेक पोस्ट यामनबना मोरे लंबिदा अचरवोंग सिंह वानरे AR की चेक खुतौदा मियामना खोइदौ थिटना वरौनरे सेप्टेम्बर 6 तगी खोंजंग चंगसिलगनी SGDCM जेनिम्स के इक्विपमेंट लेनबा MOA खुयकपिनख्रे मांगखिबा नुपा अमा सीना फंगले इरैबाक किहोम हेन्ना पुथोक्तुना एग्रो टूरिज्म साखटहनबा अमदी स्टेट की सेमिलोन फगटहनबा होनमिनसी गवर्नर जेनिम्स की ATC की इक्विपमेंट लेनबा AAI गा MOA इनख्रे क्वालिटी दा कनागुंबा अमतगा कॉम्प्रोमाइज तौरदबनी चीफ मिनिस्टर जिरीबाम की पाउमी सिंगदसु मतेंग पांगबियु अरोइबदा मरोइबा पाउ अमुका हना पिजरी जिरीबांगी अरीबा हॉल नौना सानबा ngasiगी lengang thawrang lokhatle changgadaba senfam earmark tore haina minister Syam Kumar na phongdokre lamdam asida mayai kaba nisagi polam sing fagat pa leptri custom na lupa crore 10 rongi oigidaba WY tablet ka kona na miyo ema fare amadi hanagi finance amadi corporate affairs minister oiramba saknairaba politician Arun Jaitley ngasi lekhidrei हौजिकी ओइनादी मणिपुरी पाउ मतंग सिदा लोइसिनजरे मिदेंग ताबिरबिसिंगबो अमुखना खुरुमजरे